Hello Mayam, Ngashigi video asida smartphone amagi internal memory amadi user amana khwaidagi internal memory si kayam darkar tai haibadu video asida khangminasi. So on an average smartphone amada 64 GB dagi hwraga 512 GB faoba hwjik lay aduga company khara amadi magi khwaidagi internal memory SD card se extend toubagi options faoba pi. For example, Samsung smartphone amada internal memory se consume touhannaba natraga external memory hairone masi consume touhannabagi factor kaya ama leiba Maraktuda khwaidagi henna yamna akhoi memory consume touba factor ahum ai mayam da share tawjage ahanbada magi operating system se phone ji operating system ji yamna files chawre bo hwjikan di ani subada akhoi hojik sinariba apps natraga applications haitare aduga ahum subada akhoi phone sigi camera sina capture tawriba videos natraga photos haitare masisu yamna akhoi memory consume to in fact khwaidagi henna consume tawriba se camera dagi lawriba videos natraga photos ni so masigi ahum sina akhoi smartphone amagi internal memory se khwaidagi yamna consume tawe aduga hojikti utility dugi matung ina akhoi chanaba tonga options kya amalai aduga akhoi kamaina select tawgani habadu mayam da share tawjage. So, for example, kanagumba content creator natraga product review natraga applications review natraga game makhan sanaba mi oitaragadi minimum to 56 GB internal memory si darkar tai hana aigi motta khale aduga kanagumba chumnagi just normal use tawge haibagi di 64 GB sisu enough oi. However, long lasting oina sinnabagi damakta 128 GB lehoragadi hayeng kona sangna phajana sinnaba yagadra haina aigi motta khale. Ado mayam gi hujik pai ba smartphone asida khoi karamba memory options pai haibadu comment section so soidana share tawiro aduga minimum natraga on an average memory ki am darkar tai haibadu su mayam gi opinion da soidana share tawiro Manipuri da technology related videos yengna bai damukta channel asibo subscribe tawsanbiro aduga bell icon busu click tawsanbiro haibadi aina video he hapkalapaga hana yengna bai damukta. Thank you so much for watching this video. Mathangi video damuk thainarase.